Manipur ke Senmitlon Phagat-Hange Hairabadi Jiribam Amasung Moreh border town da AKHANNABA Meetyeng Thamba Mathou Tai HAINA LEINGAK ASIGI Works Minister GOVINDAS KONTHOUJAM na PHONGDOKKHRE wafam ase Minister GOVINDAS na luchingma team man hojang Jiribam district ta paikhat liba tongan development work amasung lambi thongi phibam yangsinbaga mari leinana chatkhiba khongjat amada mahakna phongdokhibani yangsin khongjat aduga mari leinana Minister GOVINDAS na pawmi singda hai ngarang ase Silchar airport ta thunglaba matung kasarda khundariba Manipuri singa unadana mifam ama pangthokhi mifam adu loiraba matung Jiribam da laktuna district asida huzik paikhat liba chawkhat thaurangi thabak thoram sing yangsinbani Manipur ke Senmitlon na achoba mafam ama kaliba Jiribam ase hiram khudingmakta chawkhatnaba amasung economy da khumang chawsinaba Chief Minister Ran Birengi luching makhada akan mamong da hotnaduna lakli hauzik lamda mista thokliba iranga sina maram oiraga chawkhat thaurangi thabak thoram singda khara nathayrabasu lengak asina tawbayaba khudingmakti pangthokli lamdam asigi economy da ahongba purake Hairabadi Jiribam Amasung Moreh border town da AKHANNABA Meetyeng Thamba yade pandam asi phangnaba Jiribam district ta laiba infrastructure gi awat apa sing Chief Minister gi pautak matung ina yangsen balakpani Jiribam asi district amagi thakta pukhalakpa kuidriba maramda infrastructure da khara makhaidi sothaba thengnai masi pumnamak mafam asidagi hallaba matung Chief Minister report ama lankhatkani madudagi mathau taba paikhat payaba thabak thoram sing paikhatnaba honagani Minister GOVINDAS na makhata na hai matam koina semjiludraba matung hauzik semjin sajinbagi thabak akan mamongda zathariba ziri tipaimuk lambi gi phibam yangsile lambi asi government of India na state government ta sinarakpa saruk kharadi chatliba working season asigi Mamangda loisinaba pandam thamli lambi asigi area kharada hauzik black topping tawbagi thabak paikhat pahore aduga lambi asiga saruk ayamba WMM lobasu loiramle thenglabada mathang chahigi March tha phawbagi manungda lambi sembagi thabak asi loislagani Jiribam gi Vidyanagar da lairiba sports complex ki phibam su yangsile sports complex asida watliba infrastructure khudingmak athubada menkhatuna masak thokpa complex ama oihalagani Jiribam asi mahusana Ashaba lamdam amu oiba maramda state asiga sanarosing district asida acclimatization taunaba thaurang tauragani haina su Minister GOVINDAS na makhatana phongdokhi yangsin khongjat aduda Manipur lenga ki PhD Minister L Susindro Jiribam ASIGI MLA Asafudin Pachoy ASIGI MLA Skeba Moirang ASIGI MLA T Santi Lamlai ASIGI MLA KH Ibomsa amadi BJP Manipur gi General Secretary K Sarachu Sarkyaki adugumba khara warm oiba humidity wangba jaga sida sanaragadi makhoi full talent si ulaga amuka hena mangjin thana chatpang namgani haibagi wakalon duda same giba khoi acclimatization sports complex ni haiba jaga si khoi visit taro yengjare masida so khoi infrastructure or pa kaya ma leiri ngasi mag khoi hangani hanlaga khoi gi report ama khoi thamjagani khoi jiri tipai mu road si asi huji under construction da laibani adi working season sida khoi athu matam da loisin mangamgani haibagi hajaba ma leijai adu aina khanjabadadi whatever the portion government of India na koida sanction tawbire ibasidi koina by kanu fawada March before March da loibang ngamgana haibagi target thamjare adu aina khanjaba matam dadi akoi district amagi leiba tafam laifam thokpa staff sing da mayam ba gi department na tana teiso ayamba huji la ani leibu leirani ayamba leibu so